ꯉꯁꯤꯒꯤ ꯄꯨꯔꯛꯏꯕ ꯇꯣꯄꯤꯛꯁꯤꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯤꯝ ꯑꯗ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯐꯝ ꯈꯔꯗꯪ UPSC MPSC ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯪꯅꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯄꯖꯜ ꯑꯣꯏꯕ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯀꯣꯏꯁꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯩꯀꯩ ꯂꯥꯏꯔꯤꯛ ꯄꯥꯒꯗꯣꯏꯅꯣ ꯈꯪꯗꯕꯁꯦ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕꯁꯦ ꯂꯥꯏꯔꯤꯛꯀꯤ ꯋꯥꯗꯤ ꯗꯃꯥꯗ ꯂꯥꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯄꯥꯔꯒꯁꯨ ꯂꯣꯏꯕ ꯅꯥꯏꯗꯕ ꯑꯃ ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯟꯕ ꯉꯝꯃꯣꯏꯕꯀꯣ ꯅꯣꯂꯦꯖ ꯗꯃꯥꯗ ꯌꯥꯝꯃꯒꯁꯨ ꯑꯗꯨꯅ ꯄꯥꯔꯇꯤꯀꯨꯂꯔ ꯑꯩꯈꯣꯏꯒꯤ UPSCꯒꯤ ꯄꯦꯇꯔꯟ ꯇꯣꯄꯤꯛꯀꯨꯝꯕꯁꯦ ꯁꯤꯗ ꯁ꯭ꯇꯤꯛ ꯇꯧꯔ ꯆꯠꯀꯗꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯑꯩꯈꯣꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯇꯝꯕꯤꯔꯝꯕꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ NCERTꯁꯤꯅ ꯕꯦꯁꯤꯛ ꯕꯨꯛꯅꯦꯕ ꯍꯥꯏꯕꯗꯤ ꯀ꯭ꯂꯥꯁ 6 to 12ꯁꯦ ꯁꯤꯒꯤ ꯂꯥꯏꯁꯤꯡꯁꯦ ꯕꯦꯁꯤꯛ ꯕꯨꯛ ꯍꯥꯟꯅ ꯂꯣꯏ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯇꯦꯟꯗꯔꯠ ꯕꯨꯛꯇ ꯑꯃꯨꯛ ꯂꯥꯛꯄ ꯁ꯭ꯇꯦꯟꯗꯔꯠ ꯕꯨꯛꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅꯅꯦ ꯑꯃꯨꯛ ꯁ꯭ꯇꯦꯟꯗꯔꯠ ꯕꯨꯛ ꯊꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯦ ꯗꯃꯥꯗ ꯌꯥꯝꯈ꯭ꯔꯦꯕ ꯔꯥꯏꯇꯔ ꯃꯈꯟ ꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯪꯈ꯭ꯔꯦ ꯑꯦꯃꯥꯖꯣꯟꯗ ꯊꯤꯔꯣ ꯑꯦꯅꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯤꯔꯣ ꯕꯨꯛ ꯁ꯭ꯇꯣꯔ ꯆꯪꯉ ꯌꯦꯡꯉꯣ ꯂꯥꯏꯔꯤꯛꯁꯦ ꯃꯌꯥꯝ ꯂꯩꯔꯝꯃꯅꯦꯕꯀꯣ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯔꯤꯑꯕ ꯑꯈꯟꯅꯅ ꯑꯦꯛꯖꯥꯝꯁꯤꯒꯤꯗꯃꯛꯇ ꯏꯕꯀꯣ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕ ꯔꯥꯏꯇꯔꯁꯤꯡꯅ ꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯂꯤꯡꯛꯁꯤꯡꯗꯣ ꯑꯗꯨꯗ ꯄꯜꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯑꯦꯛꯖꯥꯝꯁꯤꯒꯤꯗꯃꯛꯇꯅꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯒꯨꯝꯕꯀꯣ ꯑꯩꯈꯣꯏ ꯄꯨꯌꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯄꯨꯌꯥꯒꯨꯝꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦꯕꯀꯣ ꯆꯪꯗꯕꯁꯨ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕ ꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯂꯩꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ ꯂꯤꯡꯛꯇꯣ ꯑꯗꯨꯗ ꯆꯪꯉꯒ ꯂꯥꯏꯔꯤꯛꯇꯣ ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯤꯝ ꯀꯣ ꯒꯣꯔꯃꯦꯟ ꯁ꯭ꯀꯤꯝꯁꯦ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯀꯤꯝꯁꯦ ꯁꯤꯗ ꯑꯃꯨꯛ ꯃꯈꯜ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦꯕ ꯁꯤꯗ ꯑꯃꯨꯛꯀꯣ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯁ꯭ꯀꯤꯝ ꯍꯥꯏꯕ ꯑꯃꯒ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯛꯑꯦꯕ ꯀꯣ ꯑꯃꯅ ꯀꯩ ꯍꯥꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯁ꯭ꯀꯤꯝ ꯑꯗꯨꯒ ꯑꯃꯅ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯑꯃꯅ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯁꯦꯛꯇꯔ ꯍꯥꯏꯕꯅꯦꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯔꯦꯅꯀꯣ ꯍꯥꯏꯗꯤ ꯂꯦꯁꯟꯁꯦ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯑꯗꯨꯇꯥꯔꯒꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯁ꯭ꯀꯤꯝꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯍꯣꯜ ꯐꯟꯗꯤꯡꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯤꯝꯗꯨꯒꯤ ꯐꯟꯗꯤꯡ ꯃꯌꯥꯝꯁꯦ ꯀꯅꯥꯅ ꯕꯦꯌꯔ ꯇꯧꯒꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯅ ꯃꯥꯒꯤ ꯐꯟꯗꯤꯡꯗꯣ ꯄꯨꯂꯞꯁꯦ ꯄꯨꯊꯣꯔꯛꯀꯅꯦꯕ ꯀꯣ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯐꯟꯗꯣ ꯗꯥꯏꯔꯦꯛ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗ ꯊꯥꯗꯔꯣꯏꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞꯗꯗꯤ ꯊꯥꯗꯔꯛꯀꯅꯤ ꯗꯥꯏꯔꯦꯛ ꯒꯣꯔꯃꯦꯟꯗ ꯁꯤꯟꯅꯔꯣꯏꯕꯀꯣ ꯑꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯗꯥꯏꯔꯦꯛ ꯐꯟꯗꯤꯡ ꯑꯣꯏꯔꯝꯃꯅꯤ ꯀꯣ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯑꯗ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤꯅꯦ ꯐꯟꯗꯤꯡꯁꯦ ꯁꯦꯟꯇꯔꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯔꯛꯑꯔꯣꯏꯕ ꯀꯣ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯈꯥꯏꯗꯣꯛꯑꯕ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯁꯤꯗ ꯌꯦꯡꯉꯒꯅꯦ ꯁꯝꯅ ꯍꯥꯏꯔꯕꯗ 60:40 ꯀꯣ ꯑꯗꯒꯤ 80:20 ꯑꯗꯨꯗꯨꯒ ꯅꯣꯔꯠ ꯏꯁꯠ ꯉꯥꯛꯇ ꯑꯣꯏꯔꯒꯗꯤꯅꯦ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ 90:10 ꯀꯣ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯅ 60 ꯄꯨꯊꯣꯛꯄ ꯁ꯭ꯇꯦꯠꯅ 40 ꯄꯨꯊꯣꯛꯄ ꯑꯗꯒꯤ ꯈꯔ ꯑꯃꯗꯅ ꯑꯃꯨꯛ ꯁꯦꯟꯇꯔꯅ 80 ꯄꯨꯊꯣꯛꯄꯈꯔ ꯑꯃꯗꯅ 20 ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯅꯣꯔꯠ ꯏꯁꯠ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯒꯗꯤ ꯁꯦꯟꯇꯔꯅ 90% ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯅ 10% ꯄꯨꯊꯣꯔꯛꯀꯅꯦꯕ ꯀꯣ ꯁꯤꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯁ꯭ꯀꯤꯝ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜꯂꯤ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝꯁꯦ ꯁꯤ ꯑꯅꯤꯁꯤꯒꯤ ꯗꯤꯐ꯭ꯔꯦꯟꯁꯅꯦꯕ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁ꯭ꯀꯤꯝꯁꯦ ꯁꯤꯅꯁꯨ ꯑꯃꯨꯛ ꯂꯣꯏꯗ꯭ꯔꯤꯕ ꯀꯣ ꯀꯣꯔ ꯁ꯭ꯀꯤꯝ ꯑꯃꯁꯨ ꯂꯩ ꯀꯣ ꯑꯗꯒꯤ ꯀꯣꯔ ꯑꯣꯐ ꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯀꯣꯔ ꯁ꯭ꯀꯤꯝ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯉꯁꯥꯏꯒꯤ ꯀꯣꯔ ꯁ꯭ꯀꯤꯝꯒꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯝꯁꯦ ꯀꯣꯔ ꯁ꯭ꯀꯤꯝꯗ ꯌꯥꯎꯗꯣꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯁꯦ ꯄꯨꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯃꯒꯤꯅꯦ ꯑꯦꯖꯦꯟꯗꯥꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯗꯣ ꯑꯗꯨꯗꯨꯅ ꯀꯣꯔ ꯁ꯭ꯀꯤꯝ ꯍꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯟ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥꯒꯨꯝꯕ ꯃꯣꯏꯈꯩꯁꯦ ꯁꯤꯁꯦ ꯀꯣꯔ ꯁ꯭ꯀꯤꯝꯅꯦꯕ ꯍꯥꯏꯕꯗꯤ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕꯗꯣ ꯀꯣ ꯑꯗꯨꯗꯨꯅ ꯀꯣꯔ ꯁ꯭ꯀꯤꯝ ꯑꯗꯒꯤ ꯀꯣꯔ ꯑꯣꯐ ꯗ ꯀꯣꯔ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯀꯣꯔꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛꯈꯔ ꯃꯅꯨꯡ ꯍꯟꯖꯟꯕꯗꯣ ꯁꯤꯅ ꯑꯃꯨꯛ ꯑꯣꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯏꯟꯀ꯭ꯂꯨꯖꯟ ꯌꯥꯎꯔꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯄꯣꯠ ꯌꯥꯎꯔꯛ ꯇꯥꯔꯒꯗꯤꯅꯦ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯗꯣ ꯑꯗꯨꯕꯨ ꯀꯣꯔ ꯑꯣꯐ ꯗ ꯀꯣꯔ ꯁ꯭ꯀꯤꯝ ꯍꯥꯏꯅꯦꯕ ꯑꯗꯣ ꯀꯣꯔ ꯑꯣꯐ ꯗ ꯀꯣꯔ ꯁ꯭ꯀꯤꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯟꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ
Mahatma Gandhi National Rural Employment Guarantee Act sigi makha sigi scheme je sijina core of the core scheme ne ko aduga siga ani sina kamaina mu khena ge haba matam sida mu kaigumba national development agenda gi magi makha da funding tawdure khala je ko funding gi first priority se sije core of the core scheme da sakane ba silur mutung da core scheme da mu lakane ba adagi amuk amana amuk optional scheme namsu lay optional scheme jina amuk atu khatamda khoi gi scheme jingje center na semakpa scheme jingje khoi gi state sing loimak ingadam ne haba laiti ba ko adu karigumba adugumba optional scheme siani ji otara gadi indaba yadre ko sini je nataba atopa scheme dudi habi optional scheme do adugumba dudi amu khoi gi state sina hari ba scheme je akhoi di implement tawba pamde hai tara gadi asai gi optional scheme do logdaba yai ba adu core scheme amasung core of the core scheme jidi center di center ga state ka samina gadabni na center na indaba suma yadaba scheme ne basuna aduga ngasi poraiba scheme jina mo noidaba Ayushman Bharat hojik amna phongbong sariba scheme ne Pradhan Mantri Jan Arogya Yojana kan khana ba Ayushman Bharat Pradhan Mantri Jan Arogya Yojana je akhoi ki sigi scheme je handak 2019 da sahi ama phagi bagine maje thoram ama pangthokhreba thoram dugi mamingna Ayushman Bharat Arogya Manthan na ko Ayushman Bharat Arogya Manthan na pangthokre kanana pangthokhiba National Health Authority na ko aduga scheme je akhoina scheme pawa matam dane maruana khangdu je haini ba scheme je karamba ministry gi makha da lei kanana implement tawi karamba department mas implement tawi aduga sigum yam je khangada bane ba aduga haini ba Pradhan Mantri Jan Arogya Yojana haini ba Ayushman Bharat ha ka ju khangnari ba scheme je ma je National Health Authority na ma je administer tawi ba aduga ga de haini ba thoram do Ayushman Bharat Arogya Manthan hariba thoram se sahi ama phabagi neba haibdi sigi scheme je implement tawkhiba je sahi ama pharakpagi pangthokba thoram neba ko aduga thoram do National Health Authority na sinba neba aduga National Health Authority se sot paki tadri National Health Authority hari se ma se mok kaino hai taragadi ma se sigi body se हाइरिबा स्कीम जे प्रधानमंत्री जन आरोग्य योजना तक आयुष्मान भारत हाइरिबा स्कीम जे हाइरिबा सिगी स्कीम जिगी ओन अखंडना सेम बॉडी ने मासे ओ कदौना बगदमता हाइरिबा स्कीम जे एडमिनिस्टर तौना बगदमता अखंडना सेम बॉडी ने नेशनल हेल्थ अथॉरिटी हाइरिजे अदुदुगा सिगी नेशनल हेल्थ अथॉरिटी हाइबा बॉडी से मागी चेयरमैन सिना कनानो ओगे हामतमदा मेडिकल अते हेल्थ मिनिस्टर जे Indian Health Minister je mana smagi chairman oneba adu atopa arogya amasu leijarame ko aduga hairiba Ayushman Bharat se 2017 gi National Health Policy 2017 gi recommendation makhada 2018 da ma se launch torok paneba sigi scheme je ko aduduga मागी स्कीम की डिजाइन जे को कोई इंडिया की सस्टेनेबल डेवलपमेंट गोल जे सस्टेनेबल डेवलपमेंट गोल फंगनबगदमक इंडिया जे चंगछलिबनेबो से करना को सस्टेनेबल डेवलपमेंट गोल से कम कांदा फंगने हाबदु कमेंट थंबिरामो खंगबसिंगना सस्टेनेबल डेवलपमेंट गोल जे फंगनबगी अदुगी गाइडलाइन दुगी मखादा हाइरिबसिगी स्कीम जे डिजाइन तवनेबो अदुदुगा मागी मेन ऑब्जेक्टिव्स ना मु लिव नो वन बिहाइंड ना को Leave no one behind na haibadi kanam ta chithalamganu haibane yaringe khomjalo haibane pusalo haibane ba aduga hariba sigi scheme je si jigi makhada ne atopa scheme ani musum leiri ba senior citizen health insurance scheme amaga राष्ट्रीय स्वास्थ्य
Rashtriya Swasthya Bima Yojana sigi anise sigi punchalaga haiba sigi Pradhan Mantri Jan Arogya Yojana je semakpaneba. Senior Citizen Health Insurance Scheme ne Rashtriya Swasthya Bima Yojana ne haiba sigi scheme ani je pullaga Pradhan Mantri Jan Arogya Yojana natragana Ayushman Bharat se semakpaneba. Ko aduga haiba sigi makhada ne Pradhan Mantri Ayushman Bharat se मागी मखोंग जे अनि छुयेब अमना कैलेरे प्रधानमंत्री जन आरोग्य योजना को सिगे मखादा कदौरबा खोगी लायरबा खोगी यामना मेडिकल की फैसिलिटी फसना फंगदबा मियु इमुंग सिंजे सेदा हेल्थ कंसाइगी खोगी अनाबदा मतेंग पांगदुने हाइदि मान अनाबदा संगबा अनाबदा लायेंगबदा मतेंग पांगबगिनेबा अदुगा फैमिली अमदा सही अमदा 5 lakhs per year je family per family se si je pidoneba government ko aduga maje kamaina primary secondary tertiary gi achigi category da lay basing je lay pineba aduga si je only government hospital da yem khatang ha natteba ko kaigumba government plus private se sigi ani sida ne any jaga da yeng taraga yenga sune hariba sigi scheme je dum cover tawgane ba aduga amana mu health and wellness center ko health and wellness center haibadi medic अखोइना अनाब यंग मसपो हॉस्पिटल से अखोगी फैसिलिटी यामना फंगबा को गसागी मेडिकल की फैसिलिटी यामना फंगबा ट्रीटमेंट की फैसिलिटी फजना फंगदब हॉस्पिटल खलग थिन चनाई को मरुइन अखोई प्राइवेट हॉस्पिटल से हाइदि प्राइवेट तबु चलगदी मोगी फैसिलिटी नि खंगदे अमनि मोगी कनोनि खंगदे इंस्ट्रूमेंट खंगदे यामना सखल हाबेगी मोजा चलिनेबा अदो सिगी आयुष्मान भारत सिगी मखादा हेल्थ एंड वेलनेस सेंटर से हाइबदी गवर्नमेंट की लैरिबा खोगी अना लायंग संगसिंग से सिदाजु मखोइगी इंफ्रास्ट्रक्चर मखोइगदा लैरिबा फैसिलिटी जिंगजे अपग्रेड तौबगी पॉलिसी जु यावेबा को अदु तारगदी मयामना हाना खंग मयामना मरुवन खंगनरिजे आयुष्मान भारत की मखादा कै खंगनाबा इमुंग अमदा लाख मंगा मंगा फंगबा यायना हाना सिजे कमन नॉलेज ने सिजे कमन कंसेप्ट ने बा सिजे सिगे स्कीम जिगे हेक हाक मतमदा सि हारमने मसिनम कै खंगाबा आयुष्मान भारत की मखादा मखोंग अनि ले हाबदी मागी मखादा लंबी अनि लेबा kana kana hai bang sai me hana biskim dum leire plus health and wellness center haibading ana la yang sang jing je magi facility myam je upgrade ta khot pagi ko sima leire adagi amana am kari scheme money yaw habdo senior citizen health insurance scheme abam ne rashtriya swasthya bima yojana aiba mane ko sigi ani se sigi scheme money ni punsa laga Ayushman Bharat je same gi bane kam kanda 2018 da ko seni adu duga hairi ba sigi scheme je world da quite gi sauba health insurance cover taragadi Ayushman Bharat sine ba sigi da makta prime minister se award po phangra bane ba ko world da quite gi sauba health insurance cover taragadi si jina ne ba ko adu sigi maram moraga prime minister se siju award phangra bane ba Whatever. Laro male kimchi matang da. Sini. Aduga marui ba akhoi scheme jingje exam gi wani scheme jam marui akhoi na muk marui ba scheme jingje akhoi gam da flagship akhoi government gi flagship program jingje flagship scheme jingje sije khona khangat laga semakke aduga karam scheme tausi karam scheme gan ta de habuduju kamenta dum thambiramo mathangi lesson da dum khodim semjarake adu ngasi akoina pura iba lesson je habadi government scheme je ko mamangi lesson da maru omana haitare mana kamenta thambiram badai ngasi pujarakpani adu na mathanda karam scheme tausi habuduju thambiramo adu karam lesson tausi habuduju thambiramo aduga hojikse asi de 3 4 that 4 amasung 5 question is marakta UPSC na order amade notification amade thola ani haibadi exam do taw kan taw kani haibado adun exam jam na naksale hojikti maruina previous question nai na bagi matam oiramne adubu
ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛꯇꯤ ꯅꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟꯁꯨ ꯅꯩꯅꯁꯤ ꯄ꯭ꯂꯁ ꯑꯟꯁꯔ ꯈꯣꯠꯄꯒꯤ ꯇꯤꯛ ꯈꯣꯠꯄꯒꯤ ꯍꯥꯏꯕꯗꯤ MCQꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯇꯤꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯔꯨꯜꯁ ꯈꯔ ꯂꯩ ꯇꯦꯛꯅꯤꯛ ꯈꯔ ꯂꯩ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯇꯧꯔꯕ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯐꯣꯡꯕꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯦꯡꯕ ꯃꯇꯨꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯔꯤꯖꯜꯗꯨꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯣꯡꯃ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯒꯤ ꯌꯩꯊꯣꯛꯏꯁꯤꯅ ꯍꯥꯏꯔꯨꯔꯒꯗꯤ ꯄ꯭ꯔꯤꯂꯤꯝꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯁꯨꯡ ꯃꯦꯟꯁꯀꯤ ꯃꯔꯛꯇ ꯒꯦꯞꯁꯤ ꯌꯥꯝꯅ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯑꯦꯖꯨꯝꯁꯟꯅꯤ ꯑꯗꯨ ꯑꯃꯕꯨ ꯑꯣꯏꯔꯦ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯍꯟꯕꯤꯒꯅꯨ ꯍꯦꯟꯅ ꯀꯟꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯕꯦꯁ ꯑꯣꯐ ꯂꯛ ꯋꯤꯁ ꯌꯨ ꯑꯣꯜ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ